Maram chaba demand talaba fauba pibiraktriba se cookie singasi India ki second class citizen amara KSO. Pawasi ngasi nungthil phongkhiba pandam pause dagi lokhatchavane. Cookie singna central government amade mari leinaba security officer singda maram chaba demand talaba faubada manada haptabagi fibamda leiriba sina cookie singasi India ki second class citizen ama oirabra haibagi wahang hangningle haina cookie student organization KSO Technopal District na thadorokpa Cherola na pendaba phongdorokle loop asigi information and publicity department na thadorokpa Cherola duna makha taraduna Manipur State Force ki SSP rank ta leiba nectar kauba police officer amana Technopal District ki mara laijadaba micham amabu hat kani haina kihanbada Chenava si angak papawe asigumba thawong asina mara laijadaba micham miyam gi punsida khudong thiningai oi masina district asida makhalama hekta gi mitai forcing leibai base mafam asigi miyam gi punsida khudong thiningai oi haibagi achamba khudam changda maduni hai re Cherola sina makha taraduna mitai forcing district asida thambidanaba miyamna Assam Rifles ki makok thongbo officer sing fauba yauna Central government ta hanna na takna duna laklabasu manada haptabagi thawong asina cookie singda angakpa madi thajadaba phawallei phibam asina phurup asigi miyam laibak asigi second class citizen ama oirabra haina fauba hangningle haiba thamlakpaga loinana Central government amade mari leinaba security officer singna cookie singbu India gi citizen ama oina ngakpi senbiba amade aikhoigi apil tabiba mathau tai haire